ngase Imphal da phongna khiba pause singi headline sing pathokchari Naharol gi thodangda Moreda commando manga BSF ahum sokle Kuki militant singi threat lengak na chap chana mayok nagani CM Lilong Chingjau da nongmai kapagi thodokta miyoi mari sire taramari sokle pung nifunipan gi manungda mara laiba sing fagani CM Lilong gi thodok tizinanaba SIT same kray Lilong Chingjau da thokiba thodok achum aran puthokuna inquiry tawgadabani Mega Chandra Sanalai pakta Kuki singna kapsilek pada commando gi personal manga BSF ama sokle state force ta sathak gadaba attack ta Myanmar la hoba sing yawbagi chingnaba lay CM Kulai paiba miyoi karana Lilong Chingjau da miyoi mari kaptuna hatkre thodok asibu thizinanaba special investigation team semkre RVF na nungaitaba phongdorakli Pokna famda Lilong Chingjau gi thodokta mari leikhidre taramari sokre Chief Minister N Birena Lilong da chatuna leikhidaba singi imung manunga unakre Moreda Kukina kablak pada security personnel taruk sogle ahenba commando thazin kre foreign mercenaries singi khut yawre haibagi achoba chingnaba leire CM leikhidaba singi achumba fangdrifau khongpham handokloi Jalal Huyalan pauda Manipur gi lan ngasi thani pan mafung phare law and order ngakpagi thabakti pattuna leirambadagi pumba haurakle Moreda Kuki militant singna chatharakiba attack ta police commander personnel manga amasung BSF ki personnel ahum sogle Lilong Chingjau da sakhangdaba singna kapada mari sire taramari sogle NIA da thigat hanaba warep lawkre Chief Minister na leikhidaba singi yumda chatuna imungi miyoi sing unakre thodok asigi case thizinanaba police ki SIT ama semkre Sangai Express da Lilong Chingjau da mi mari sire tarahumdoina sokpadagi laikanakre Good morning Manipur Miyeng tabiriba khwai punamakpu makakmim tajidana taramna okchari hauzik pau sandok na pijari Sangai Express da Lilong Chingjau da mi mari sire tarahumdoina sokpadagi laikanakre Lilong Police Station na Konba Thobal District ki Lilong Chingjau da ngarang numidang thokiba laibak thiba thodok amada miyoi mari sire tarahumdoina sokpadagi tongan ba hospital singda laikanakre Camouflage set pa amadi khulai paiduna lakpa miyoi singna tonglakpani haiba gypsy mari miyamna mai thakre thodok aduda leikidraba sing adudi Lilong Chingjau dagi MD Sirajuddin Yankhai manga apokpa leikidraba MD Raihajuddin MD Azad Khan kuntra manga apokpa MD Nurjaman MD Dawood Khan Phunrai mayum kuntra manga apokpa leikidraba Jalaluddin amasung MD Hussein makak mayum kun manga apokpa leikidraba MD Habibur Rahmani Thodok thokpham dagi miyoi singna hai thodok adu ngarang numidang pung 8 lom tabada thokibani hairiba matam aduda khulai pairaga gypsy tongduna lakpa miyoi singna Lilong Chingjau da leiba MD Hassan koba miyoi amagi yumda changlaklaga hairiba miyoi asi putoraknaba imung manunggi miyoi singda akanba pressure tawki Maduda Hassan gi mayumda leiba mystery ama sakhangdaba sing aduna kapthorakpa nongmaina panduna si kibaga loinana imung manunggi miyoi amana Mi hale haina laubadagi lekai miyoi sing yung aduda chensi narakhibaga loinana khulai paiba miyoi sing adu nongmai kap tuna chen khibaga loinana maduda punna miyoi mari nongmai na panduna sibaga loinana yamdrabada miyoi tarahumdoi sokhi hairi Police tagi phangba paugi matung ina asiba sing adu Lilong Chingjau da leiba MD Hassan gi yunggi ket maya da leiba lambi gi sarukta taduna leiramki hairi Mi ahumdi khudakta sibani amadi atopa amana Lilong da leiba hospital amada pukhatlaba matung leikhitabani Tungda khulai paiba sing aduna tonglakpa gypsy mari khoisaunaraba miyamna mai thabada nongmai maru amadi pomna chingba explosive yaurambadagi pokhairakhi hairi Asok patara homdoi adugi manungda miyoi kharadi makut kakpa yauna yamna aruba phibamda sokpadagi North AOC da leiba Rasmedi City da hauzik miyoi tara laikanari Asok pasing asiki manungda makhong mabuk makhut amadi haksangi phinungi sarukta sokpa yauri Rasmedi City da laikanariba sing adudi Lilong Dam dagi makakmayum Najir kunhumdoi Lilong Chingkham makhadagi Musarraf Singamayum tarahumdoi Lilong Chingjau gi Amir Hussein makakmayum taramanga Lilong Chingjau dagi Alauddin makakmayum Nifu manga Lilong Chingjau dagi Kasim Ali Elais Amuti makakmayum kuntra manga Lilong Chingjau dagi Kasim Ali kuntra Lilong Chingjau dagi Amir Hussein makakmayum taramanga
लीलोंग हावरेबी मखा लेकाइदगी फिरोज खान युमखाइबम कुनमाथोय लीलोंग दोलाई थावीदगी अब्दुल राजाक मैरा मयुंग कुंथ्रा निपान अमसुंग लीलोंग चिंजाउदगी सफराज मकक मयुंग कुन्नी थौदोक थोकफमदा ngasi forensic expert amadi police laktuna yengsin khibaga loinana लीलोंग पुलिस स्टेशन ना FIR ama laukhatre थौदोक असina maram oiraga pamdaba थौदोक थोक्तनबा ngarang numidangdagi hauna ngasi phawba tampaki district khudingmakta manipur lengakna curfew thamkhibaga loinana ngarang numidang imphal more lambigi लीलोंग area da security force marang kaina deploy tawduna cheksin thorang lokhatki curfew komthokre ngarang thobal district e लीलोंग चिंजाउ दा थोखिबा थौदोक अदुना मरम ओइदुना curfew gi athingba komthok lamba handoktuna khudakdagi thamjinkiba curfew hanagum komthokre imphal east imphal west amasung thobal district ki oina hayeng ayuk pung 5 dagi numidang pung 10 phawba curfew komthokre bisnupur district ki ayuk pung 5 dagi numidang pung 9 phawba amadi kakching district ki na ayuk pung 5 dagi numidang wairang pung 5 phawba curfew komthokre ngarang लीलोंग gi thodok adu hek thokhibadagi tampak area gi district singda khudaktagi curfew thamjinkhibduna ngasi gi oina lambida gari sing ichen chena khide lanai gi yauna office sing kabagi chang yamna hanthaki sanga express ki ani suba pauda mi mapan fubada amasire wathok oigadori nupi macha amabu blackmail tobada chenabani haiba miyoi mapan tamthina furakpadagi amasikre arambai gi unit amagi miyoi singna chathakibani haiba wafamda irang haurakre leikidraba miyoi adu haubam naucha kunthra manga apokpa leikidraba haubam mani mukta kawi kakching district ki waikong police na konba tespur maya lekai dagini थौदोक अदुबु यानिंगदब फोंगदोक्तुना ngasi tespur mayai lekai primary school lampakta miyamgi mifam ama pangthoktuna joint action committee against the brutal murder of haubam naucha and other fatal torture of 8 innocent person koba ama sengkre naucha misiga marilenana JSC amadi miyam namara leibasing phaduna hakpa charak pi haina ngasi kakching police station da thomjinki JSC amadi imung manungi miyoi sing yauna kaksingi SP amasung atei officer singa faminaduna wari sanabada mara leiba sing fare haiba wafam phongtorakpa dagi karan nemthaki Chief Minister ga wari sanaduna leikidraba haubam naucha gi mihat asida chenaba sing logi oiba chapchaba chairak phanghalu leikidraba gi loinabi chahi 19 gi machanupi amasung chahi 3 ki machanupa asigi tungkoina hingjaba yanaba lengakna sinbiba yauna tongan tongan ba wafam sing taksingani hairi JSC ki wangangloi Ratan Kumar Hai December kuntrama thoigi numidangda kaksing sumak lekai da leiwa arambai tengol gi miyoi singna haubam naucha gi mayumda mahakpu thiva lakhi mayumda leiramdabadagi yungi miyoi singda arambai tengol kaksing unit na lakna ba khanghalamki January amada maira pai bisingi luching basing amadi club ahungi luching basing yauna imung manungi miyoi singna naucha yauna miyoi mapan arambai tengol gi office ta thizilubada makoi lakna ba hairamba matam chana lakte haiduna club ki member amadi maira paiba singi mamangda makoi bu fuba hauraki haina Ratan Kumar na phongdokhi makoi mapan gi manungda ama thamlamlaga nipan gari da haptuna pukhibadagi nungthin pung ahum matungda puraki haina paladuna tamthina fubirakpana gari dagi kumthaba phawba ngamdaba makai sansaraga arambai tengol gi office manungda pusin ki haina Ratan Kumar na phongdokhe makata na ka manungda pusin khraga thonglon sillaga hana lehoba miyoi aduga punna miyoi mapan ising haiduna fuki hairi tamthina phurakpa aduda maram oiraga haubam naucha leikidre miyoi amana hauji haugatpa ngamdana famungda taraga leiri aduga ataina hospitalize tawduna leiri haina mahana phongdokhe ngarang atheng bada arambai tengol na kaksingi misi asi marilena de haina cherol ama thadoraki haina paladuna arambai tengol bu thaza dabadagi tespur gi club ahungi members sing amadi mara pai bising amiyoi mapan asi kaksing sumak lekai da leiwa kuntaruk AT kaksing unit ta thi kibani haina wafam Ratan Kumar na thamlakhe thodok asiga arambai tengol ga marilena de hairabadi kuntaruk AT kaksing unit ta leiramba miyoi sing adu makoi adu geng khutpuni haiba arambai tengol na lauthokpiyu haina so phongdorakli miyam aduna kaksing police ta thomjin ringai mangoi nana pangthokhiba miyam gi mifam aduda tespur maira paibigi general secretary kaisam angang tombina mama laiba kangani haiduna chahi sudriba wakhal fathaba ngamdriba angang singbu
matau karamna mama mapa oibasingna Arambaida yauhanbirabano haina hangki. Arambai Tengolna lauriba thodang asi thagali adubu wakhal fathaba ngamdriba nauriba angangsing asina purakadawriba waroi karino haina hangladuna mama mapa oibasingnasu wakhal khara khanbiyu lambi asida changhanbiganu haiba wafam mahakna thamki asigumba angang kaya ama Arambaida yauhalabadi Arambai gi mingsa thiba hengalakani Tezbur area da Arambai haiba amata changbiraglaganu aikhoi isana aikhoi gi kun ngakcharage asigumba mingsa thigadaba leirabadi laikai asidagi Arambai yauba angangsing leirabadi yaubiganu haina fongdoragli Ngarangi thodok aduda soktuna laikanariba singdi Chingakham Malem nganba Sapam Romeo Thaunauzam Somendro Sapam Tezmani Kunrakpam Rohit Wairokpam Syamchandra Wairokpam Ningthem amasung Naurem Thoibani Huyalan Pauda Manipur gi lan ngasi tha nipan mapung phare law and order ngakpagi thabakti pattuna leirambadagi pumba haurakle Moreda Kuki militant singna chatharkiba attack ta police commander personnel manga amasung BSF ki personnel ahum sogle Mamangi kumjali sing aniga kunhumdoi gi me ahumdagi Kuki lamhen tu hen basingna makhoi gi militant sing khaktana tana mapan laibak tagi narol da changsilakpa terrorist singa kusamna duna Atamnanan mitai da onsinduna tamthiraba lan chatharakba hayeng tha asigi ahumda tha nipan mapung pharagani adum oinamak lan asigi maru oiba lan famsingi manungda ama oiriba More Townda lan manungda police ki SDPO ama yauna personal kharagi thawai mangkhraba phawbada mafam aduda matik chaba khusu khulai sing yauna security personnel sing deploy tawba ngamdaba amasung thokhaningdaba thodok sing Thorak handaba ngamkhidabana December 13 listing aniga kunhumdoi phawbada Manipur gi law and order ngakpagi thabak apatpagi fibamda leikibadu ngasi anoba chahi laklaba phawbada singthaningai oiba ahongba amata purakpa ngamdabadagi apatpagi mahut apumbana sinbagi fibamda leirakpana ngasi su Kuki militant singna moregi mafam ahumda chatharakpa attack ta police commando personnel manga amasung BSF ki personnel ahum soktuna laikanakre Mamang thagi kunfrada moreda deploy torakpa Manipur police ki special commando team amada Kuki militant singna akanba attack satharaktuna personal mari asok apan nanghan khraba matung ngasi anoba chahi sigi ahanba thodok oikiva attack aduna ngasi ayuk pung 9 makhairom tarakpada More ward number 8 ki Chawang Phai khulda thokibani mafam asi khaktanatana Kuki militant singna moregi Kanan Bank amasung S Moljong khulgi mafam anidasu attack satharakpadagi nakal anigi marakta khuthoknaki Kuki militant singna rocket propelled gun RPG amasung lethod gun yauna afaba makhalgi khusu khulai sing pairaduna chatharakiba attack ta commander personnel singi maikaidagi chapchana khuthanki adum oinama khuthokna kiba sing asida soklaba commander personnel mangagi manungda mari amasung BSF ki personnel ani gi manungda ama ahanba oina helicopter na puraktuna rimsta laikanaki soklaba commando personnel singdi yadipok top sing thadagi maibam thoiba kunthranithoi apokpa M Rabi Kodom Pokpidagi Chabungbam Herojit Kuntramari Apokpa CH Beer Luang Sangbamdagi Mangsa Tabam Prem Kumar Kuntramanga Apokpa M Token Ragailongdagi Kamai Gahemlung Nifu Apokpa Laikhidraba Kamai Mazapauni Aduga BSF ki Rimsta Laikanakiva personal adugi mamingna Rajasthan gi Badradagi Ravinder Singh Nifu Nipanni Makhoi mangabu helicopter na ahanba oina puraktuna Rimsta laikanaraba matung atopa soklaba commando gi personal amasu kona layengnaba purakhe mahaki maming maibam Dayanidi Nifutaret kawi nambol maibam dagini hairi soklaba BSF ki personal ahungi manungda chamaga mautrani thoi battalion BSF ki head constable Devendra Kauba ama yauna personal anigi fivam ka hena aruba oidabadagi Imphal da purakhide soktuna laikanariba personal singi fivam chief minister na mahaki cabinet minister amasung official singa loinana rimsta laktuna haktingnana yangsinki khongsat asida chief minister na ngasidagi more thodok asibu akanba mongda condemn tawkibaga loinana Kuki khulai paiba singi mathakta counter operation sing sathari hairi Mahakna paumi sing the high soklaba personal sing asi thoidong na aruba phibam dadi leitre makoina tongba bulletproof gari phawbada nongmai maru phawji laktuna asok apan nanglakpa asina Kuki terrorist sing na pairiba khusu khulai sing asi yamna afaba makhalgi
sophisticated weaponsing haiba takle militansing asigi maikaidagidi leak oirakpa video na chingba makhoina afaba makhalgi khusu khulai sing sizinaba ure adubu lengakna central amadi state force ani punna sizinaduna kuki militansing asibo akanba mongda counter tawri more da ahenbo force thazin khre hairi chief minister na makhata na fongdokibada more state amadi central force singna landabada foreign mercenary maru oina Myanmar dagi KNFB gi khut yaubagi achauba oithokpa leire lengakna asigumba thawong asida karigumba maning handuna chatloi makhoigi mathakta laukhatpa yaba thabaksing laukhatkani haike paumi singna hangba wahangi paukhumda mahakna hai more da thogliba koki militant singna state force singda landaba amadi oirakliba phibam sigi matangda Union Home Ministry ga leptana pau phaunari more amadi manipur gi atai mafam da chathariba operation singso ministry gi ayaba yauraga police amadi central force ki kangbuna chathabani oirakliba phibam asida koki militant singa tongnarakliba sugi ayaba lautorakpagi oithokpa leibra haina hangkibada chief minister na paukum piu yakhide adum oinamak police amade central force ki counter operation da kuki gi maikaida asi ana kayam yaukrabage hangba wahangi paukum dadi numit nini ki mamangda kuki militant ani sikhiba leikre haina fongdoklamki amaromda ngarang numidang pung 8 makhairom tarakpada lamsang PS ki manung chaliba Kadangban part 2 da khul asigi maning da leiva Vettel amadi karam kuki khul dagi militant singna bob ani kapsin baga loinana nongmai round khara su kapsilake khul ngak pasing amasung security force na su handuna khutokna ke atum oinamak nakal animakta asok afan amata yaukide hairi Pokna famda lei khidraba singi achumba phangri phawba khongpham handok loi haina amukoki president jalana phangdorakli ngarang lilong chingjaw da thokiba thodokta lei khidraba sing adugi achumba phangri phawba khongpham handok loi thodok asiga mari lenana sengkhiba JSC da amukok all Manipur Muslim Organization Coordinating Committee amasung masiga chatminariba lup singna saugatkani haina amukoki president SM jalana phangdokre ngasi hata da leiwa mahaki mayumda amukok amasung lup asiga chatminariba lup singi thomi sing yauraga pangthokiba paumi singa unabada jalal na hai ngarang lilong chingjaw da thokiba thodok asi thamoi sokna nungaite thokhaningdaba thodok asi da leikhidraba amasung asok apan nanglaba singda awabada saruk yari mahak na hai ngarang thokiba thodok asi kanglup masal gi marakta Wakal tana da bathok tanaba tongan ba civil society singna punna thodang lomina ke kanglup ki khena ba leitana punna thodang lomina duna lakli makata na su lomina khise mak na hai ki security force su manbagum toba ainia da ba khulai paiba Miss Grant singna migi yumda changsilaga amasung miyamda akiba pokhanduna nongmai kapsinba asigumba thawong asi makata na chatharagadi nongmadi mai hoduna chaklagani chatharakiba thodok adu daita leina kanana chatharibano haibadu thoklafam thoi jalal na hai thodok adubu leikhidraba sing asiga mari lenana ngasi miyangwi mifam pangthuktuna JSC semkhre JSC da amukok amasung Loop asiga chatminaba loop singna saugatkani leikhidraba singi fangpham thokpa justice adu fanghanana hotnabada khenaba wakhalo leitana apukchal tingna honaminasi chief minister masana ngarang social media da video thadoktuna thokkhriba thodok asigi justice phangangani haibagi thajabasu pikhiba leikrabani achumba phanghanaba masak thokpa thabak thintadaba tawdana lengak asina lokhatpiu wathok asigi justice phangri phawba hiram amatada amukok amasung masiga chatminariba loop singna khongpham handokloi haina jalal na phongdokhi sanalai pakta nupi singna central force sing tan khrei irang leitaba mafamda central force sing changba yaroi haina kumbi amasung ithai gi lonaba labuki area da changlakhiba central force ki personal sing maikei adongi nupi singna tan thokre hairi central force sing bunupi singna namduna tan thokkibagi video ama social media da viral oirakpadagi Command and Control Committee Kumbi Kendra Women Wing Vice President Wahengbam Sardana Fongdorakpagi matung inna ngasi thodok asi Kumbi Setpur da leiva Mehar Regiment ki team amana Ithai Dam da leiva Maitai gi khul da changnana ba tawbadagi thokibani
ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯃꯩꯇꯩ ꯈꯨꯜꯂꯛꯇ ꯆꯪꯂꯒ ꯐ꯭ꯔꯤꯁꯀꯤꯡ ꯆꯦꯀꯤꯡ ꯇꯧꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ AC ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯊꯤꯡꯗꯨꯅ ꯆꯪꯍꯟꯈꯤꯗꯦ ꯀꯨꯝꯕꯤꯗꯒꯤ ꯋꯥꯡꯉꯨ ꯆꯠꯂꯤꯕ ꯂꯝꯕꯤꯗꯁꯨ ꯃꯦꯍꯔ ꯔꯦꯖꯤꯃꯦꯟꯠꯅ ꯀꯌꯥꯔꯛ ꯂꯝꯕꯤ ꯊꯤꯡꯗꯨꯅ AC ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯈꯤꯕ ꯀꯌꯥ ꯂꯩꯈ꯭ꯔꯦ ꯀꯨꯀꯤ ꯂꯥꯛꯂꯣꯏꯗꯕ ꯃꯩꯇꯩ ꯂꯩꯕ ꯈꯨꯜꯂꯛꯇ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ AC ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯃꯈꯣꯏꯕꯨ ꯊꯣꯛꯇꯅꯕ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯟꯅꯔꯒ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯈꯪꯍꯧꯗꯅ ꯀꯨꯝꯕꯤ ꯂꯝꯂꯣꯡꯗ ꯑꯍꯤꯡ ꯌꯥꯔꯦꯛꯅꯔꯨꯔꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯌꯨꯝꯗ ꯍꯟꯈꯤꯕ ꯑꯃꯗꯤ ꯌꯨꯝꯗꯒꯤ ꯂꯥꯛꯀꯗꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯔꯅ ꯀꯨꯝꯕꯤ ꯂꯝꯂꯣꯡ ꯌꯧꯔꯛꯀꯗꯕ ꯋꯥꯠꯂꯤꯉꯩ ꯆꯩꯔꯛꯇ ꯃꯦꯍꯔ ꯔꯦꯖꯤꯃꯦꯟꯠꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯂꯧꯔꯒ ꯂꯕꯨꯛ ꯂꯝꯍꯥꯡꯗꯒꯤ ꯏꯊꯥꯏꯗꯥꯝ ꯃꯥꯏꯀꯩꯗ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯔꯤꯅꯣ ꯀꯨꯝꯕꯤꯒ ꯊꯪꯅꯔꯤꯕ ꯍꯥꯎꯇꯛ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯈꯨꯜ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗꯗꯤ ꯐ꯭ꯔꯤꯁꯀꯤꯡ ꯆꯦꯀꯤꯡ ꯇꯧꯗ꯭ꯔꯒ ꯃꯩꯇꯩ ꯉꯥꯛꯇ ꯈꯨꯟꯗꯥꯔꯤꯕ ꯏꯊꯥꯏꯗꯥꯝ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯀꯔꯝꯕ ꯑꯔꯣꯟꯕ ꯂꯥꯜꯂꯨꯡ ꯑꯣꯏꯔꯤꯕꯅꯣ ꯁꯒꯥꯡꯗꯁꯨ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯆꯪꯗꯅꯕ ꯃꯃꯥꯡ ꯊꯥ ꯈꯔꯗꯒꯤ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯉꯥꯛꯂꯤ ꯀꯨꯝꯕꯤ ꯂꯝꯂꯣꯡꯗꯁꯨ ꯃꯦ ꯊꯥꯗꯒꯤ ꯍꯧꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯐꯥꯎꯕ ꯑꯁꯤꯒꯤ ꯅꯨꯄꯤ ꯀꯌꯥꯅ ꯉꯥꯛꯇꯨꯅ ꯂꯥꯛꯂꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯏꯃꯥ ꯏꯕꯦꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯎꯁꯤꯠꯇꯕꯒꯤ ꯊꯧꯑꯣꯡꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯊꯔꯛꯂꯕꯗꯤ ꯀꯨꯝꯕꯤ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯔꯤ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯃꯥꯡ ꯆꯍꯤ ꯏꯪ 2019ꯒꯤ ꯃꯦ 38 ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯊꯥꯗꯕ ꯄꯤꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ-ꯖꯣꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯅꯕ ꯗꯤꯃꯥꯟꯗ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣ ꯇꯨ ꯁꯥꯗꯔ ꯍꯤꯜꯁ ꯑꯃꯁꯨꯡ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝ ITLFꯅ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯀꯨꯀꯤ-ꯖꯣꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯄꯨꯡ 24ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯀꯣ ꯇꯨ ꯁꯥꯗꯔ ꯍꯤꯜꯁ ꯑꯃꯗꯤ ITLFꯅ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 38ꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯤꯈꯤꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯊꯥꯖꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ-ꯖꯣꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯉꯝꯈꯩ ꯃꯣꯔꯦꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯂꯩꯁꯤꯟꯗꯨꯅ ꯀꯨꯀꯤ-ꯖꯣꯁꯤꯡ ꯑꯣꯠꯄꯤ ꯅꯩꯕꯤꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤꯕ ꯑꯁꯤ ꯂꯦꯞꯀꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯣ ꯇꯨ ꯑꯃꯁꯨꯡ ITLFꯅ ꯀꯧꯔꯤꯕ ꯄꯨꯡ 24ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤ ꯀꯨꯀꯤ-ꯖꯣꯁꯤꯡꯅ ꯁꯧꯒꯠꯀꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐ-ꯐꯠꯇꯒꯤ ꯗꯥꯏꯇ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯇ ꯁꯠꯇꯤꯁꯒꯔꯗ ꯄꯨꯂꯤꯁ ꯃꯥꯋꯤꯁꯁꯤꯡꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯊꯥ 6ꯀꯤ ꯑꯉꯥꯡ ꯁꯤꯔꯦ ꯃꯃꯥꯅ ꯁꯣꯛꯂꯤ ꯁꯠꯇꯤꯁꯒꯔꯒꯤ ꯕꯤꯖꯥꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯃꯥꯋꯤꯁꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯊꯥ 6 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯁꯣꯛꯂꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯔꯤꯖꯥꯔꯚ ꯒꯥꯔꯗ GRGꯒꯤ ꯖꯋꯥꯟ ꯑꯅꯤꯁꯨ ꯁꯣꯛꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕꯗ ꯕꯤꯖꯥꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯪꯒꯥꯜꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯨꯠꯕꯥꯟꯗꯤ ꯈꯨꯟ ꯃꯅꯥꯛꯇ ꯂꯩꯕ ꯎꯃꯪ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯀꯛꯅꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯠ ꯑꯃ ꯑꯣꯏꯔꯤꯕ GRGꯒꯤ ꯇꯤꯝ ꯑꯃꯅ ꯎꯃꯪꯗꯨꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯆꯠꯊꯔꯤꯉꯩꯗ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯃꯥꯋꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯨꯗꯒꯤ GRGꯒꯤ ꯇꯤꯝ ꯑꯗꯨꯅ ꯍꯟꯗꯨꯅ ꯀꯥꯞꯅꯈꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯏꯗꯣꯔꯛꯄ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯊꯥ 6 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯁꯣꯛꯈꯤ ꯊꯧꯗꯣꯛꯇꯨꯗ DRGꯒꯤ ꯖꯋꯥꯟ ꯑꯅꯤꯁꯨ ꯁꯣꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯁꯣꯛꯄ ꯑꯍꯨꯝꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯑꯦꯔꯤꯌꯥ ꯑꯗꯨꯗ DRG ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖꯥꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁ CRPFꯅ ꯃꯈꯥ ꯇꯥꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯄꯣꯛꯅꯐꯝꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯇ ꯖꯄꯥꯟꯗ ꯑꯀꯟꯕ ꯌꯨꯔ ꯍꯥꯕꯗ ꯃꯤꯑꯣꯏ 85 ꯁꯤꯔꯦ ꯅꯣꯡꯆꯨꯞ ꯖꯄꯥꯟꯗ ꯑꯀꯟꯕ ꯌꯨꯔ ꯍꯥꯕ ꯑꯃꯁꯨꯡ ꯑꯐꯔꯁꯣꯛꯀꯤ ꯊꯧꯗꯣꯛ ꯀꯌꯥꯗ ꯃꯤ ꯌꯥꯝꯗ꯭ꯔꯕꯗ 85 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯕꯤꯜꯗꯤꯡ ꯂꯤꯁꯤꯡ kaya ꯑꯃꯗꯤ ꯒꯥꯔꯤ ꯑꯃꯁꯨꯡ ꯍꯤ kaya ꯃꯥꯡ ꯇꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯔꯤꯛꯇꯔ ꯁ꯭ꯀꯦꯜ
7.6 yauba yamna akanba yua habagi thodok amada iskewa prefecture da thokraba matungda after shock kayamarum su thoktuna mi sing safagada mafam da chena ki Isikawa mi kayamarum siki amasung soki basingi marakta mi taramari su siba yabagi fibam da leiri haina official singna hairi yua habagi thodok sing asida yumli sing taragi khuzing kayate kre haina media gi report sing da haiki mafam kharada isingi supply power amasung cell phone service sing tatkre mi kaya awaba taba maramna Japanese military na mateng pangnabagi damak lanmi lising ama thazin kre haina Prime Minister Fumio Kishida na fongdoki akanba yua habagi thodok thokiba lamdam aduda leiva nuclear reactor amasung nuclear plant sing normal oina leiri haina paugi source sing na haiki ngarangi akanba yua haba adugi matungda authority na tsunami warning issue tawki adubo kona amuk threat level hantahanki area kharada meter ama khara henba tsunami kankhalakpagi thodokti thoki yua habagi thodok thokiba nongchup Japan gi lamdam sing asida yamna maming leiraba tourist spot sing amasung designated culture heritage site sing leiri United States ki President Joe Biden na thadokiba cherol amada Japan gi miyam da mateng pangnabagi damak mahaki administration na sem saraga leiri haina fongdoki mayambo amuka hana thagachari makhataba program gi damak miyeng taminasi